Malemgi maming leiraba maheiloishang oiriba IIT Bombay gi scientist professor researcher amadi maheiroi singda Manipur gi masagi chahi taranithoi khaktamak ngairibi environment amasung climate activist Licypriya Kangujam na lecture pikhre IIT Bombay na lecture pibinaba chepau pirakpadagi pangthokhiba lecture program aduda Licypriya na angang ama oina Malem gi thakta lauriba thodang amasung climate activist ama oina thengnariba awaba kayagi matangda wangangki thoram aduda Licypriya na hai Climate change thengnage hairabadi science te yumpham oiraga thengnagadabani ngasidi tongan ba scientist kayana fossil fuel gi mahut sinba yaba pambai kya putoktuna leire adum oinamak sizinabagi changdi yamna wali khudongchadaba se mayoknanaba aikhoi gi luchingba singda political will leibagi tangai fadaba lei Licypriya na lecture adu loisinbada maiteina yaifare haiba yauna tongan ba kholaw kya lauramki amadi Manipurda athuba matamda tangdulai taba hanjilaknaba miyamna Mapuda Thongnibiu Hainasu Miyamgi Puning Singsinki. Thoramadуда Isrogi Chairman S. Somnath, Reliance Yogi Chairman Akash Ambani, Indian Army Gi Hanagi General Manoj Mukund, Nobel Laureate Leland Hartwell, DRDO Gi Hanagi Chairman G. Satish Reddy, CERN Gi Senior Scientist Professor Albert D. Roig, UK Space Research Agency Gi Director Hasbir Sangana Chingba, Masangnaiba Myoy Kyamasu Saryaki. Panbaya Licypriya na India da air pollution thengnanaba akhanaba law ama semnaba Dakshin badagi India gi president na kumjali singani kunda ayaba pikhibani mahakna hotnabadagi kumjali singani kunithoi da Taj Mahal bu plastic free monument ama ohenba ngamkhibani masigi matakta Delhi University gi maheiroi singna chahi amagi manungda ujara amamam thadrabadi examination pass tawba yadabana chingba mahaki tongan ba wakalon kya da yumpham oiba thabak kya India lengang na tawrakhibani Nakalamaromda Central Board of Secondary Education CBSE ki class 3 dagi 7 fawbagi English ki syllabus ta hauzik lamai taruk panba Licypriya gi punsi wari lairik oina tamlibani handak tasu Dubai da pangthokhiba COP28 ta mahagna changsin khiba khongjang amana maram oiraga Malem gi luchingba singna kumjali singani yangkhai gi matungda Malem gi oina fossil fuel sizinaba lepnaba ware fawba laukhibani Malem da plastic pollution maram oiraga sohaliba singasi thingnaba amasung Malem gi luna na thamnaba chathakhiba campaign da kumjali singani kunithoi da Guinness World Record chanba ngamkhibani Licypriya hauzik East Timor gi special envoy oina su thabak tawri masina Malem gi oina khwaidagi nauba leibak amagi goodwill ambassador oibasu Licypriya na ahanbo oiri